왜? 아우 뭐가 뜯길래 낭구 힉 받아봐 거이나. 힉 레이비 낭. 알렉사 hay về phao rồi bà đó là sai ấy nó phi vào đây này tao mày tôi sang ngâm mình 가면 지금 비제 수마이나 할 때. 그지? 강한 건 매, 이동이. 매암도 거기 버티고. 내가 뭐 가도 이노 파는 레이데. ꯃꯌꯥꯝ ꯃꯩꯗ ꯊꯣꯡꯗꯣꯔꯤꯕꯅꯤꯅ ꯅꯦꯛ ꯃꯅꯤꯡꯁꯦ ꯂꯩꯕꯥꯛ ꯍꯋꯥꯏ ꯄꯤꯁꯜꯂꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛꯀ ꯄꯨꯔꯛꯏ ꯀꯣꯕꯤ ꯂꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯥ ꯁꯤꯒꯤꯁꯤꯒꯅ ꯒꯥꯖꯔ ꯀꯩꯀꯥ ꯁꯂꯥꯗꯀꯤꯗꯃꯛꯇ ꯂꯩꯔꯦ ꯍꯋꯥꯏ ꯊꯥꯎ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤꯒ ꯌꯦꯔꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯋꯥꯟ ꯇꯥꯏꯝ ꯍꯌꯦꯡ ꯆꯥꯅꯕꯩꯀꯣ ꯂꯣꯏꯅ ꯄꯨꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯔꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯇꯥꯔꯝ ꯅꯣꯛꯆꯔꯤ ꯑꯉꯥꯡꯕ శిల్ꯄꯤ ꯚꯤꯗꯤꯑꯣꯗꯤ ꯉꯁꯥꯏꯗꯒꯤ ꯍꯧꯈꯔꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯝꯕꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯁꯦ ꯍꯣꯏ ꯉꯁꯤ ꯑꯩ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯆꯠꯇꯣꯔꯤ ꯍꯥꯏꯕ ꯑꯗꯣ ꯄꯤꯛꯅꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯤ ꯍꯥꯟꯅ ꯂꯥꯛꯑꯅꯤ ꯍꯌꯦꯡ ꯄꯤꯛꯅꯤꯛ ꯆꯠꯄꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯆꯥ ꯑꯊꯛꯀꯤ ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯁꯦꯝꯈꯤꯕꯅꯣ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯎꯍꯟꯖꯒꯦ ꯍꯥꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯈꯦꯆꯤ ꯑꯃ ꯊꯣꯡꯉꯅꯤ ꯌꯦꯔꯨꯝ ꯕꯨꯅꯥ ꯑꯃ ꯇꯧꯔꯅꯤ ꯕꯣꯔꯥ ꯑꯃ ꯍꯧꯔꯅꯤ ꯕꯣꯔꯥꯁꯤꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯇꯧꯔꯅꯤ ꯍꯥꯏꯕ ꯀꯩꯅꯣꯗꯤ ꯁꯥꯅ ꯆꯥꯅꯕꯒꯤ ꯍꯌꯦꯡ ꯆꯥꯅꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯒ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯅꯤ나 ꯌꯥꯏꯐꯕꯤ ꯍꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯈꯤꯇꯪ ꯂꯥꯞꯅꯕꯅꯤꯅ ꯃꯥꯁꯨ ꯂꯥꯛꯅ ꯍꯦꯜꯞ ꯇꯧꯕꯕꯨꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯌꯦꯡ ꯕꯣꯔꯥꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯕꯤꯅꯔꯁꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯁꯤꯒꯩꯁꯤꯒ ꯕꯦꯝꯁꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯃꯤ ꯃꯥ ꯇꯤꯜꯍꯧ ꯈꯣꯛꯏ ꯍꯥꯏꯇꯥꯔꯦ ꯃꯀꯣꯗꯣ ꯃꯈꯨꯠꯇ ꯃꯅꯝ ꯅꯝꯊꯤꯅꯤ ꯍꯥꯏꯅ ꯍꯦꯟ ꯒ꯭ꯂꯥꯚꯁ ꯎꯞꯄꯒ ꯑꯣꯏꯅ ꯈꯣꯛꯑꯦ ꯁꯤꯒꯩꯁꯤꯒꯅ ꯍꯋꯥꯏ ꯊꯤꯡꯖꯤꯜꯂ ꯊꯝꯃꯦ ꯍꯋꯥꯏꯁꯦ ꯃꯣꯁꯨꯔꯤ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯈꯦꯆꯤꯁꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯐꯗꯤꯒꯣꯝꯁꯦ ꯑꯩꯅ ꯇꯤꯡꯖꯤꯜꯂ ꯊꯝꯃꯦ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯛꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯁꯤꯒꯁꯦ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯅ ꯂꯣꯏꯊꯣꯛꯑꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯃꯩꯗ ꯊꯣꯡꯒꯦꯅ ꯇꯧꯔꯝꯕ ꯃꯩꯗꯒ ꯊꯣꯡꯉꯔꯣꯏ ꯒꯦꯁꯇ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯑꯅꯤꯇꯅꯤꯅ ꯁꯣꯝꯗ ꯑꯩꯅ ꯊꯕꯛ ꯇꯧꯅ ꯂꯩꯔꯦ ꯁꯣꯝꯗ ꯑꯩꯒꯤ ꯏꯅꯥꯎꯁꯨ ꯊꯕꯛ ꯇꯧꯅ ꯂꯩꯔꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅꯃꯛ ꯍꯥꯞꯄꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯆꯥꯛ ꯊꯣꯡꯒꯠꯂꯒ ꯑꯣꯏꯅ ꯍꯥꯞꯄꯒꯦꯀꯣ ꯃꯩ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯑꯗꯣ ꯏꯃꯣꯏꯅꯨ ꯏꯃꯥ ꯍꯧꯍꯟꯕꯤꯌꯨꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯅ ꯂꯣꯏꯗ꯭ꯔꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯁꯤ ꯂꯣꯏꯔꯒ ꯐꯖꯅ ꯚꯤꯗꯤꯑꯣ ꯃꯥꯛꯅ ꯅꯝꯕꯤꯔꯅꯤ ꯍꯥꯏ ꯕꯦꯁꯅꯥ ꯂꯩ ꯊꯕꯛꯁꯤꯗꯤ ꯋꯥꯠꯂꯔꯣꯏ ꯐꯗꯤꯒꯣꯝ ꯁꯣꯏꯕ ꯂꯣꯏꯔꯛꯄꯗ ꯖꯤꯔꯥ ꯁꯨꯔꯅꯤ ꯖꯤꯔꯥ ꯁꯨꯕ ꯂꯣꯏꯔꯛꯄꯗ ꯌꯦꯔꯨꯝꯃꯨꯛ ꯊꯨꯒꯥꯏꯕ ꯌꯥꯔꯛꯑꯅꯤ ꯑꯗꯨꯅꯗꯤ ꯖꯦꯔꯨꯝ ꯃꯇꯅ ꯖꯥꯔꯣ ꯌꯦꯔꯨꯝ ꯑꯅꯤ ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯌꯥꯝ ꯑꯗꯣ ꯍꯌꯦꯡꯁꯦ ꯄꯨꯡ ꯑꯌꯨꯛꯇꯒꯤ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯅ ꯊꯣꯡꯉꯒꯗꯤ ꯅꯪꯒꯅꯤ ꯑꯩꯈꯣই ꯏꯃꯥꯅꯁꯨ ꯊꯣꯡꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯌꯨꯛꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯊꯣꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯣꯡꯉꯒ ꯄꯤꯖꯅꯤꯡꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯑꯣꯏꯅ ꯊꯣꯡꯗꯣꯛꯅ ꯊꯝꯃꯝꯃꯒꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡꯅꯗꯦꯗꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯦ ꯊꯣꯡꯕꯅꯤ ꯑꯗꯣ ꯍꯥꯎꯒꯗ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯏꯗꯤ ꯄꯤꯛꯅꯤꯛ ꯃꯇꯝꯗ ꯆꯥꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯔꯤꯚ꯭ꯌꯨ ꯄꯤꯖꯔꯛꯑꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯗꯤ ꯍꯥꯟꯗꯣꯔꯕꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣꯀꯣ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤ나 ꯍꯌꯦꯡ ꯌꯧꯕꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦꯕ ꯑꯗꯣ ꯁꯣꯝꯗ ꯗꯨꯡ ꯗꯨꯡ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯖꯤꯔꯥ ꯀꯟꯅ ꯁꯨꯔꯤ ꯑꯍꯥꯟꯕꯗ ꯊꯥꯎ ꯈꯔ ꯍꯥꯞꯄꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛꯀ ꯁꯣꯛ ꯇꯧꯒꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕꯀꯣ ꯖꯦꯅꯝꯁꯦ ꯍꯣꯔꯦꯟꯒꯩꯁꯨ ꯈꯇꯪ ꯊꯝꯃꯒꯦ ꯍꯧꯖꯤꯛ ꯍꯥꯟꯅ ꯄꯇꯥ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯄꯥꯊꯣꯔꯅ ꯍꯥꯏꯅꯩ ꯃꯌꯥꯝ ꯑꯥꯗ ꯀꯩ ꯍꯥꯏꯅꯒꯦ ꯑꯗꯨ ꯃꯦꯊꯤ ꯖꯤꯔꯥ ꯑꯃꯨꯕ ꯑꯗꯨꯒ ꯑꯇꯩꯁꯨ ꯐꯗꯤꯒꯣꯝ ꯃꯔꯨꯒ ꯍꯥꯞꯅꯩꯌꯦꯕ ꯑꯗꯣ ꯁꯤꯒꯩꯁꯤꯒꯗꯤ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯌꯥꯎꯗ꯭ꯔꯦ ꯂꯣꯏꯔꯛꯄꯩ ꯄꯟꯊꯥ ꯌꯧꯔꯛꯄꯅ ꯑꯗꯣ ꯈꯔꯒ ꯁꯤꯗ ꯊꯥꯛꯑꯅꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕꯒꯤ ꯃꯌꯥꯝꯗ ꯁꯤ ꯈꯔ ꯃꯨꯟꯅꯕ ꯉꯧꯖꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯍꯋꯥꯏꯁꯦ ꯍꯥꯞꯆꯤꯟꯗꯣꯔꯕꯅꯤ ꯍꯋꯥꯏꯁꯦ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯍꯩꯇꯔꯦ ꯀꯣꯟꯊꯦꯛꯁꯦ ꯈꯔ ꯄꯤꯛꯑꯅꯤ ꯍꯥꯏꯅ ꯀꯣꯟꯊꯦꯛ ꯑꯆꯧꯕꯗ ꯑꯣꯏꯅ ꯍꯋꯥꯏꯁꯦ ꯍꯥꯞꯄꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯍꯋꯥꯏꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯒꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯏꯁꯤꯡ ꯍꯥꯞꯄꯒ ꯉꯧꯔꯒ ꯑꯗꯨꯒ ꯆꯦꯡꯁꯦ ꯍꯥꯞꯆꯤꯜꯂꯅꯦꯕ ꯑꯗꯨꯒ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯊꯨꯝ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯉꯁꯤ ꯁꯒꯣꯜꯁꯦꯟꯁꯨ ꯑꯣꯏꯕꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯗꯤ ꯉꯧꯗꯣꯏꯗꯣ ꯅꯨꯡꯉꯥꯏꯇꯅꯀꯣ ꯑꯗꯨꯅ ꯑꯩ ꯆꯦꯡꯗꯣ ꯉꯧꯗꯔꯦ ꯑꯗꯨꯝ ꯍꯋꯥꯏꯁꯤꯒ ꯑꯣꯏꯅ ꯁꯨꯖꯜꯂꯦ ꯑꯗꯨꯒ ꯑꯩ ꯍꯥꯏꯔꯒ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯂꯣꯏ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒ ꯑꯩ ꯉꯥꯏꯍꯥꯛ ꯁꯧꯒꯠꯂꯒ ꯖꯥꯏꯁꯟꯗꯧꯔꯕꯅꯤ ꯅꯪꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯊꯛꯄꯤꯔꯣꯀꯣ ꯑꯗꯨꯒ ꯀꯣ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯁꯥꯍꯜꯂꯒꯦ ꯃꯣꯔꯣꯛꯁꯦ ꯆꯥꯃꯆ ꯑꯃꯒ ꯈꯤꯇꯪ ꯑꯁꯤ ꯊꯥꯛꯑꯅꯤ ꯆꯦꯆꯦ ꯈꯦꯆꯨꯔꯤꯁꯤꯒ ꯑꯩꯒꯤ ꯑꯂꯨ ꯃꯇꯨꯝꯁꯤ ꯑꯃꯇꯪ ꯍꯥꯞꯄꯤꯌꯨ ꯑꯩ ꯆꯥꯅꯤꯡꯉꯤ ꯌꯥꯝꯅ ꯍꯥꯞꯄꯨꯅ ꯅꯪ ꯍꯥꯞꯄꯣ ꯑꯆꯧꯕ ꯑꯃ ꯈꯜꯂꯒꯦ ꯑꯂꯨ ꯃꯇꯨꯝꯗꯨꯕꯨ ꯀꯩꯗ ꯆꯥꯅꯤꯡꯉꯤꯅꯣ ꯍꯥꯎꯕꯅꯤ ꯈꯦꯆꯨꯔꯤꯗ ꯊꯨꯝꯁꯨ ꯊꯥꯛꯆꯤꯜꯂꯒꯦ ꯑꯩ ꯍꯧꯖꯤꯛ ꯊꯨꯝ ꯂꯩꯇ꯭ꯔꯕꯅꯤꯅ
Nó tôi dùng con hồng. ꯊꯨꯝ ꯌꯥꯎꯔꯦ ꯇꯣꯉꯥꯟ ꯐꯗꯤꯒꯣꯝ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯨ ꯊꯥꯛꯆꯜꯂꯅꯤ ꯖꯤꯔꯥꯁꯨ ꯊꯥꯛꯆꯜꯂꯅꯤ ꯌꯥꯝ ꯊꯥꯛꯀꯦ ꯈꯦꯆꯤꯗꯗꯤ ꯖꯤꯔꯥ ꯈꯔ ꯌꯥꯝ ꯊꯥꯛ ꯍꯥꯎꯋꯦ ꯐꯖꯅ ꯑꯣꯠꯈꯥꯏꯔ ꯆꯥꯏꯔꯦ ꯍꯋꯥꯏꯁꯤꯗꯤ ꯅꯝꯃꯅꯤꯍꯦ ꯍꯋꯥꯏ ꯅꯝꯃꯅ ꯆꯥꯛꯁꯨ ꯄꯦꯠꯇ꯭ꯔꯒꯅꯤ ꯑꯁꯤꯅ ꯑꯣꯏꯅ ꯈꯨꯝꯃꯒꯦ ꯈꯨꯝꯖꯤꯜꯂ ꯊꯝꯃꯅꯤ ꯁꯤ ꯌꯦꯔꯨꯝꯁꯦ ꯀꯅꯥꯒꯤꯅꯣ ꯈꯪꯕ Kananggi. ꯅꯪꯒꯤ Kairo. ꯈꯔ ꯀꯥꯏꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯤꯟ ꯆꯨꯗ꯭ꯔꯕ ꯈꯪꯗꯦ ꯂꯤꯟꯒꯤꯅꯤꯀꯣ Kay dum jam thabak su. ꯊꯕꯛ ꯂꯣꯏꯔꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯂꯣꯏꯔꯗꯤ ꯆꯥ ꯇꯧꯔꯗꯤ ꯀꯥꯏꯗꯦ Namjara. Tangonde mullaga jada ring khajabada. ꯌꯦꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯅꯝ ꯍꯥꯞꯄꯅꯤ ꯆꯅꯝꯁꯨ ꯍꯥꯞꯄꯦ ꯅꯍꯥꯟ ꯍꯥꯞꯀꯗꯕꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯇꯦꯁꯄꯇꯥ ꯑꯁꯤꯗ ꯍꯥꯞꯄꯤꯗ ꯑꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯕꯣꯔꯥ ꯅꯪꯗꯣꯏꯁꯤꯅ ꯍꯌꯦꯡ ꯍꯧꯖꯤꯛꯅ ꯑꯩꯗꯤ ꯕꯤꯖꯤ ꯂꯩꯔꯦ Thabak loire jerum phatta bija dori ai tai. ꯑꯣ ꯅꯣ ꯁꯣꯔꯤ ꯑꯩ ꯌꯦꯔꯨꯝ ꯐꯖꯕ ꯄꯤꯖꯅꯤꯗ ꯐꯖꯩ ꯑꯩ ꯀꯩꯅꯣ ꯃꯁꯂꯥ ꯏꯪꯁꯦ ꯃꯤꯛꯁ ꯇꯧꯔꯒꯦ ꯀꯌꯥꯝ ꯍꯥꯞꯄꯦ ꯁꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕꯅ ꯑꯣꯏꯅ ꯃꯤꯛꯁ ꯇꯧꯕꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯏꯁꯤꯡ ꯃꯌꯥꯝ ꯖꯨꯠ ꯈꯪꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯗꯤꯔꯦꯛ ꯍꯥꯞꯄꯁꯨ ꯌꯥꯏꯑꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯍꯥꯞꯆꯜꯂꯅꯤ ꯃꯌꯥꯝ ꯑꯂꯨ ꯃꯇꯨꯝ ꯈꯔꯗꯣ ꯑꯗꯨꯗꯣ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯝꯕ ꯌꯦꯔꯨꯝꯗꯨꯁꯨ ꯍꯥꯞꯆꯜꯂꯅꯤ ꯂꯣꯏꯅ ꯃꯆꯨꯁꯤꯗꯤ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯖꯤꯔꯥ ꯊꯥꯛꯆꯜꯂꯝꯃꯒ ꯊꯝꯃꯝꯃꯒ ꯌꯥꯗ ꯐꯗꯤꯒꯣꯝꯁꯦ ꯂꯣꯏ ꯊꯥꯛꯆꯜꯂꯒꯦ ꯖꯤꯔꯥ ꯍꯥꯞꯆꯜꯂꯒ ꯖꯤꯔꯥꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯞꯄꯁꯤꯔꯥ ꯁꯥꯍꯟꯕꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯐꯔꯅꯤ ꯑꯩ ꯊꯝꯃꯝꯃꯒꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯁꯣꯝꯗꯅ ꯆꯥꯛ ꯌꯥꯏꯔꯦ ꯆꯥꯛ ꯍꯥꯏꯗꯤ ꯈꯦꯆꯤ ꯌꯥꯏꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯕꯣꯔꯥ ꯍꯧꯔꯅꯤ ꯑꯌꯨꯛꯇ ꯕꯦꯝꯁꯅꯥꯅ ꯕꯣꯔꯥ ꯍꯧꯕꯤꯅꯤ ꯍꯥꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯔꯤ ꯊꯣꯡꯉꯤꯕ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯏꯪꯍꯟꯅꯤꯡꯗꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ ꯍꯥꯎꯔꯦ ꯍꯥꯎꯇꯦ ꯑꯃ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯏꯖꯔꯅꯤꯀꯣ ꯑꯗꯣ ꯑꯩ ꯈꯤꯇꯪꯗꯤ ꯇꯦꯁ ꯇꯧꯔꯅꯤ ꯌꯥꯏꯐꯕꯤꯒ ꯃꯤꯅꯗꯤꯒ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯑꯗꯣ ꯈꯤꯇꯪ ꯇꯦꯁ ꯇꯧꯔ ꯌꯦꯡꯉꯒꯦ ꯊꯨꯝ ꯈꯤꯇꯪ ꯋꯥꯠꯂꯁꯨ ꯈꯤꯇꯪ ꯍꯥꯞꯅꯕꯀꯣ ꯃꯌꯥꯝ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡꯁꯦ ꯈꯤꯇꯪꯗꯤ ꯊꯨꯝꯒꯜꯂꯦ ꯍꯥꯏꯕ ꯑꯗꯣ ꯈꯪꯗꯦ ꯍꯌꯦꯡ ꯑꯩꯈꯣꯏꯗꯤ ꯊꯨꯝ ꯈꯔ ꯆꯝꯅ ꯆꯥꯕꯅꯤ나 ꯃꯣꯏꯗ ꯆꯞ ꯆꯥꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯩ ꯍꯧꯖꯤꯛ ꯌꯥꯏꯐꯕꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅ ꯌꯦꯡꯍꯟꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯍꯜꯂꯣ ꯎꯕ꯭ꯔꯣ ꯎꯏ ꯉꯥꯏꯈꯣꯀꯣ ꯇꯥꯏ ꯃꯦꯀꯞ ꯇꯧꯔꯤꯕ ꯀꯩꯅꯣ ꯃꯦꯀꯞ ꯅꯠꯇꯦ ꯃꯩꯈꯨꯅ ꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯇꯦꯟ ꯇꯦꯅꯥ ꯉꯥꯔꯦꯟ ꯍꯧꯕ ꯒꯥꯏꯗꯣ ꯌꯦꯔꯨꯝ ꯔꯦꯟ ꯍꯧꯕ ꯍꯥꯏꯗꯣ ꯑꯗꯨꯒꯩꯗꯤꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯦ ꯍꯋꯥꯏ ꯌꯥꯝꯃꯟꯅꯅꯦ ꯄꯦꯠꯄ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯆꯥꯛꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯃꯍꯤ ꯈꯤꯇꯪ ꯂꯥꯡꯉꯤ ꯑꯩꯅ ꯍꯌꯦꯡꯃꯨꯛ ꯁꯥꯍꯟꯗꯣꯏ ꯃꯌꯥꯝꯅ ꯈꯤꯇꯪ ꯂꯥꯡꯍꯟꯅ ꯊꯝꯃꯕ ꯑꯩꯅ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ ꯖꯥꯏꯕ ꯈꯔ ꯆꯦꯡ ꯆꯪꯉꯤ ꯅꯪ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎ ꯕꯣꯔꯥ ꯍꯧꯕ ꯅꯪꯅꯕ ꯂꯥꯛꯎ ꯍꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯅ ꯕꯣꯔꯥ ꯍꯧꯅꯤ ꯍꯥꯏꯗꯣ ꯁꯤꯒ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯅ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛꯁꯤꯁꯨ ꯁꯥꯍꯜꯂꯤ ꯁꯤꯒ ꯆꯥꯛꯁꯤ ꯃꯩ ꯂꯤꯔꯤ ꯊꯥꯟ ꯁꯥꯍꯜꯂꯤ ꯍꯤꯟꯖꯥꯡꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯥꯍꯟꯗꯣꯏꯅꯤ ꯍꯥꯟꯅ ꯕꯣꯔꯥꯁꯦ ꯍꯥꯟꯅ ꯍꯧꯔꯅꯤ ꯀꯣꯕꯤ ꯁꯤꯒ ꯂꯩꯔꯦ ꯀꯣꯕꯤꯁꯦ ꯂꯣꯏꯅ ꯇꯧꯔꯣꯏꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯣꯛꯅꯕꯒꯤ ꯖꯨꯠꯇꯣ ꯇꯧꯔꯅꯤ ꯁꯤꯒ ꯑꯩꯅ ꯂꯣꯏꯅ ꯑꯇꯥ ꯑꯗꯨꯒꯩꯗꯤ ꯃꯣꯔꯣꯛ ꯌꯥꯏꯉꯪ ꯊꯨꯝ ꯍꯥꯞꯇ꯭ꯔꯤ ꯆꯅꯝ ꯑꯗꯨꯒ ꯖꯤꯔꯥ ꯍꯥꯞꯄꯦ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯇꯣꯏꯅꯤ ꯐꯗꯤꯒꯣꯝꯁꯦ ꯂꯩꯔꯦ ꯃꯌꯥꯝꯀꯣ ꯉꯁꯤ ꯑꯩꯈꯣꯏ ꯐꯧ ꯃꯔꯥ ꯊꯥꯔꯦꯕ ꯑꯗꯨꯅ ꯕꯦꯝꯁꯅꯥꯗꯣ ꯑꯩꯒꯤ ꯊꯕꯛ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯅ ꯂꯩꯔꯦ ꯃꯌꯥꯝ ꯈꯥꯡꯁꯨ ꯁꯥꯒꯠꯂꯦ ꯑꯗꯣ ꯁꯤꯒꯩꯁꯦ ꯀꯣꯕꯤ ꯂꯩꯔꯦ ꯀꯣꯕꯤ ꯂꯩꯁꯤꯡꯗꯣ ꯑꯩꯅ ꯈꯔ ꯄꯤꯛꯅ ꯁꯣꯏꯔꯦꯕ ꯑꯗꯣ ꯁꯤꯒ ꯇꯣꯠꯅ ꯊꯝꯃꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦ ꯁꯦ ꯕꯣꯔꯥ ꯍꯧꯕ ꯐꯝꯕ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛꯇꯤ ꯎꯍꯟꯖꯔꯔꯣꯏꯒꯦ ꯁꯤꯈꯛ ꯎꯍꯜꯂꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯎꯍꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯁꯤ ꯃꯇꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯩ ꯂꯣꯏꯁꯟꯕꯁꯨ ꯇꯥꯏ ꯑꯗꯨꯅ ꯑꯁꯤ ꯐꯠ ꯐꯠ ꯍꯧꯗꯣꯛꯑꯒꯦ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯔꯦ ꯆꯥꯔꯤ ꯑꯃ ꯕꯣꯔꯥ ꯍꯧꯔꯦ ꯆꯥꯔꯤ ꯑꯃ ꯕꯣꯔꯥ ꯍꯧꯔꯦ ꯑꯗꯣ ꯑꯁꯤꯁꯦ ꯕꯣꯛꯁꯇ ꯍꯥꯞꯆꯟꯅ ꯊꯝꯕꯅꯦ ꯀꯦꯝ ꯂꯥꯎꯅꯕꯀꯣ ꯆꯥꯛꯁꯤꯁꯨ ꯁꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯦ ꯊꯥꯡꯒꯠꯂꯅꯤ ꯍꯤꯟꯖꯥꯡꯁꯦ ꯊꯥꯡꯒꯠꯂꯒ ꯁꯥꯍꯜꯂꯅꯤ ꯑꯗꯨꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯜꯂꯨꯔꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ
ꯍꯣꯔꯦꯟꯗꯣꯗꯤ ꯑꯗꯨꯝ ꯑꯃ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯑꯣꯀꯦ ꯕꯥꯏ